NACN की ऑफिसर अमा सिरगा अनि सोकपा हाइरिबसे म्यांमार की वाइफाई खुल अमदा KNA नि सिंगनब सिंगना प्लान तोरम IAD अमा पोखाइरकपदगी असिना सि यावखिबन हाइनिसु थाजनेगा ओरिबा पाउस मखातारी अमरोमदना जरीबमदा युमनी मै थरमले अमन तुमना साख्रेरी हाइरिबा थौदोसि चौरना ngana numidang pung 3:15 rom tarakpada mitegi yum ani mai tharambagi manungda ama tumna sakhraga amana yamna thina sakhawdabne hari adubo mai tharamliba kuki theory singa duri nan thoktuna salamle harisu thajanengo riba pawsna makhatana phungdorakli Manipur top channel gi mekedi gi maroi bi I pawsing miyamda thamjagi ahanbara panam pawsi gi lakusarga Manipur gi Assam Rifles lakthokina balenga ki sapsaba phireb khangalo Koki narco terrorist singi misang de tongshiliba Assam Rifles sing lakthokina ba lenga ki sapsaba phireb am athubra khangalo Tha makhayama gi manungda Manipur gi AR hoidokhi gadabani haida Manipur kaithil phambi apun malu MKPAL na takshilakli Manipur press kaptang asi paumising unaba amada lup asigi president oina Bilasini na phongdokhibada tha taraga mari helaba Manipur gi irang asi luisnana balenga na sapsaba thaba amata paikhalakpagi mami tadri Lanjena aduna relief camp de lairiba sing awaba kya ma yonabadagi suicide tawna ba wakulon faw lakabani Lenga asna Manipur tang du leitaw hanjilakli hairabadi lanjenari besing wasagi mafam da hanjin halwaiki Mana makha taraduna Manipur miyam gi pienda bu khulaw BJP lenga na tha makhayam gi manungda kupna naino karigumba wafam asi taraina lawrabadi maidik pidagi maijaw bi horakani khulungak libi isa singi mathakta lalong kya sithaduna pha punna na bahonariba si athubada lepu AR na sathariba thawong sing lenga na kupna nainaduna tha makhayam gi manungda Manipur gi hoidokhi gadamni Koki narco terrorist singi misang da tongshiliba AR Manipur gi lakthoki vaibisi ima singi lengdraba phirip naiki paugi mifam adu da sarugya ki lup asigi general secretary y ABI man phungdoki bada BSF ki hanagi ADGP ke mission fawa AR na koki narco terrorist singi misang da lairi haibisi phungdoki ba laikramani masida tana koki militant singa lebliba MLA Minister Tarana India Lainga Commander AR na Makogi Mating Panghanbigi Thawong sa Tharabasu Lemhoriba Manipur gi MLA Yangkhaina Tumina Yengduna Lashiliba Sikarihino Tha Taraga Mari Suraba Irang Asida Mitaina Kundarami Singi Mapam Sinda Kuki Militant Sin Maning Tamalibasi AR nani Asiguma Thawong Kaya Lainga na Kangsina dun Laitok Basimak Lebuktivani Lainga na Pangthuk Liba Thabasi Paina Tragana Patti Habisi Miam na Mayek Sena Kangi Puari da mayek lan idun lehoraganahi Atopa pawmana Pauning kol pauksig editorial mayam da thamjari Hauning ba matam da horakpa koki iran Manipur da thokliba tha taraga mga phajilakadoraba lan asi matawkram na lusinggadagi haibadu khanmada awaba ma oiri Lan horakhiba si koki kulai paibising na makhoi goeba tongan ba administration na mataladuna Mitay furup da numay kapsin ba madi bomb kapsin duna mitay gi lam makai Hana lokshin ba sina panam oibagum tawi ngasisu hojiksu karama matamda horakani khangdaba hauningba matamda horakpa koki kilani Susampura khundaba mitay furki yum kai mai thadokhiba amadi mai thadokraba mafam singadu lampak amagum ihanghang na thamli asida sunatana mitay na khundaba mafam kya da bom amadi nomai kapsindana mitay singbu tanthukna bohonari ahan badadi mitay furupti asuna koki kulai paibisingna tawrakani khalludabana itaw tawna lekhi Asimak na koki kulai paibis na kudong sabas ng silokibani. Hausakti Manipur kaibi yaroi hai duna kulungak patolakli. Kulungak pasing asopat hautang lau duna koki kulai paibis nga matam gilan tingnari. Thokliba lan na si istet lengang na tingna gadavani. Manipur miyam gi pun siyamas lantum ngak pa si istet lengak ki sabsakni. Adubo, istet lengak na miyam gi pun siyamat lantum ngak pangamdre hai basi punamang na kang narapu apamni. Hausik laidiba piba masida center lenga ana karino manungdu hidden agenda ama laibadonoi koki militant sing amadi center lenga ani gi marakta lainariba aron ba sikarino haiba kana su khanadri adubo aron ba amadi soidna leramgani asuk kuiraba koki na hauba lansida center lenga ana loisin gadabada thai duna laidiba si chingna ba Manipur gi miyam gi thamoida tabagum tawri Center lenga na Manipur bu kaidana bu hona gadabane mati Manipur thokliba lan si athubada lusinana ba hona ba sungani hauningba matamda horakpa lan tahan gumsi haiba onikol pauksig editorial mayam na thamjari
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ AMUꯗ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯔꯥꯒ ꯇꯔꯦꯠ ꯁꯨꯕ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟ ꯗꯦ 2024 ꯁꯧꯒꯠꯂꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯦꯟ ꯒꯦꯠ ꯃꯃꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯀꯕꯤꯔ ꯗꯥꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯕ ꯖꯣꯟ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯀꯨꯝꯖꯥ ꯏꯪ 2009ꯗꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯇꯔꯥꯒ ꯇꯔꯦꯠ ꯁꯨꯕ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯁꯧꯒꯠꯂꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔꯥꯇꯔꯅꯤꯇꯤꯁꯤꯡꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯔꯨꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯗꯤꯃꯥꯟ 6 ꯌꯥꯎꯔꯤ, ꯃꯗꯨꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯁꯦꯜ ꯑꯃꯗꯤ ꯄꯣꯠꯆꯩꯒꯤ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ, ꯂꯩꯉꯥꯛꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯄꯣꯂꯤꯇꯤꯁꯥꯏꯖ ꯇꯧꯕꯤꯒꯅꯨ, ꯆꯍꯤ ꯑꯃꯒꯤ ꯂꯩꯔꯤꯕ ꯅꯨꯃꯤꯠ 365ꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 210ꯗꯒꯤ ꯇꯥꯗꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀ꯭ꯂꯥꯁ ꯇꯧꯅꯕ ꯂꯣ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯌꯨ, ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯇꯕꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯀꯩꯍꯟꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ, ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯁꯤ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯂꯩꯇꯕ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯗꯤꯕꯦꯂꯞꯃꯦꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ꯫ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇ꯭ꯔꯕ ꯈꯛꯇꯗ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯃꯄꯨꯡ ꯐꯥꯅ ꯗꯤꯕꯦꯂꯞ ꯇꯧꯕ ꯉꯝꯒꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 1989ꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝꯅ ꯐꯥꯎꯕ ꯂꯥꯟ ꯃꯇꯝꯗ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯪꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯃꯃꯤꯡ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯑꯣꯏꯕ ꯏꯗꯨꯀꯦꯁꯟ ꯖꯣꯟ ꯑꯃ ꯂꯩꯍꯟꯅꯅꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ, ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ, ꯏꯁꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯂꯨ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯊꯕꯛ ꯇꯧ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃ ꯏꯝꯐꯥꯜꯒꯤ ꯍꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯤꯐꯝ ꯑꯁꯤ ꯗꯤꯜꯂꯤꯗ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ, ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ, ꯑꯝꯀꯤꯜ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯆꯩꯆꯠ 29ꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈ꯭ꯋꯥꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯍꯩꯆ ꯕꯤꯅꯣꯗꯤꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ 13 ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯗꯤꯜꯂꯤ ꯑꯃꯗꯤ ꯍꯥꯎ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯐꯝ ꯑꯁꯤꯗ ꯗꯤꯜꯂꯤꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯗꯤꯜꯂꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ CSO ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯤꯁꯨꯝ ꯆꯤꯡꯉꯝꯊꯛꯇ ꯂꯩꯕ ꯍꯥꯎ ꯒ꯭ꯔꯥꯎꯟꯗ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯅꯪꯅꯅꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯕꯨ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯂꯩꯉꯥꯛꯂꯣꯟꯗ ꯂꯦꯖꯤꯁꯂꯦꯆꯔ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ, ꯖꯨꯗꯤꯁꯔꯤꯒꯤ ꯊꯧꯗꯥꯡ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯋꯥꯊꯣꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯋꯥꯊꯣꯛꯁꯤꯡ ꯃꯊꯦꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯦꯖꯤꯁꯂꯦꯆꯔ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯃꯁꯨꯡ ꯖꯨꯗꯤꯁꯔꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯕꯤꯅꯤ ꯍꯥꯏꯔꯤꯕ ꯂꯦꯖꯤꯁꯂꯦꯆꯔ, ꯖꯨꯗꯤꯁꯔꯤ ꯑꯃꯁꯨꯡ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ, ꯀooperation ꯂꯩꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯊꯛꯇ ꯁꯤꯟꯁꯤꯌꯔꯤꯇꯤ, ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯃꯁꯨꯡ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯕꯗꯤ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ MLA, ꯃꯤꯅꯤꯁꯇꯔ, ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯒꯤ ꯃꯐꯝꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯕꯗꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯦꯖꯤꯁꯂꯦꯆꯔ, ꯂꯣ ꯃꯦꯀꯔꯁꯤꯡꯅ ꯐꯦꯚꯔꯇꯤꯖꯝ, ꯅꯦꯄꯣꯇꯤꯖꯝ ꯑꯃꯗꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯌꯥꯎꯗꯅ ꯊꯕꯛ ꯇꯧꯔꯕꯗꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯗꯒꯤ ꯍꯧꯔꯒ ꯃꯈꯥ ꯇꯥꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯨ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ꯫ ꯂꯩꯉꯥꯛꯄ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯔꯤ ꯂꯩꯅꯕ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯄꯥꯎꯇꯥꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯇꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯔꯤꯄꯣꯔꯠ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕꯗꯤ ꯂꯩꯉꯥꯛ ꯑꯗꯨ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜꯗ ꯎꯕ ꯐꯪꯂꯤꯕꯗꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯑꯃ, ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡꯅ ꯑꯃ ꯇꯧꯅꯤꯡꯕꯗ ꯃꯅꯤꯡ ꯇꯝꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯁꯨꯡ ꯖꯨꯗꯤꯁꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ
matam matamgi oina tolakpa issue-sing laingangna issue-sing adu matam chana amamam tu oina waroisin pranabo hunabegi mahuta miyamgi ihau namthanabo hunabegi mahuta khulai oina judiciary inquiry natagana magistrate inquiry sathaduna lairi CM kibi inquiry committee sing adu suma pungpana mathau pangthokpa tawdana issue sing adu namsinduna thambadagi miyamna asumbu oil fongan biu haibigi kholau singna tangdu laitadraba lamdam oirakhibadagi lainga ki thabak thoksil singte miyamgi thajaba lehendana bagi maram ohaliba sitlebak thibani isterasida mikhal pangthoktuna miyamgi lainga mathang lerakhiba matam adudagi ngasi phawbada lainga amatana miyamgi oiba masak thokpa thabak sing amata pangthokpa uba phangde Lengakpasingdagi miyamna para tamba yaba thabaksing uba phangma ngamdaba lairi miyamna khangi miyamna mikhal pangthoktuna thajaba amaga loinana thagatkiba mihutsing aduna MLA minister oikraba matungda misang mikhai asan mirai naiba ngaki oiba wa ngangba singa khutka manadaba madi senja thumjana singbagi sanabi sathai habisini mikhal matamda miyamda fajaba wa ngangba lairak khulak nungthaba khongbal sengba madi sengba sakatpa chakhotpa pamba lebak miyamgi yaifanaba kathokpa loinana thabak khara tawrakani haibigi tat ki langna miyambu sumduna mikhalda mai pakraba matung miyambu karisu leitana lawrakhibagi chatnabi asi leidiba makai politician amadi miyam anigi marakta afaba mari thamba ngamkhire lamdam asiga lengak longi oiriba phibamasi lengak pasingna ama miyamna ama tawduna aningbada maning tamlambadigi lo laitaba state ka pangkhaknabadagi tangdo laitadaba phibamda lerakibani haujik lairiba laingana anti corruption department lingduna senja thumja thingnaba madi war on drug ki lanjangi khongjang rakholakibada miyamgi apianba laikiba du miyamna mapung phana thabak tu onthokpa ngamdabadagi miyamgi ningba kaibu heliba lebaktibani legislature amadi executive singna thamoi singna transparency accountability leina Lebak miyamgi interest lengak longi thawai panglabadi watok punamaki warisin puraktuna tang dulai tabi state am uhen mangmani lengak lona corporation understanding transparency amasum asan ba miyeng vision laitrabadi state adu sokot pigi maikei da khumang soksin mangamdi kangkhong sairab state oi haiba kangla pau editorial mem special content moina mem na makhata na thamjari Makasa tharak poina to papaomna mayai kaba chinjak sizinaba miyoi kungo humdoi not AOC dagi sore pana fagatuna warak watim khre Manipur gi manungda khwaidagi red zone area ama oina miyamna hangoinariba awang AOC dagi tungan ba miyoi kungo humdoi rom aina thingraba lahuluk Socialist Revolutionary Party Sorepa gi anti drug task force na fogalaba matungda warak watim khre Loina makhoibu paumising gi mamang puthoktuno wapum kya phangdokre Sorepa gi anti-drug task force na fagalaba miyoi kungo humdoi du ngarang numidang Thobal district ki mafam amada permission gi mamang puthokuna war watm gi thorama du gamari leinana Sorepa gi masin chakpa amana hai mayai ka ba chinja ki mayokta sahi kaya gi mamang gi lamdam asi gi ima sing amadi miyamna ihau kaya hauduna lakli ima singna kan lawjarab su drug lalon basingna ima singi kholau si tasinadana usinadana lakli Drug lalon basing asina lamdam asigi na sing bu hena paktangna drug pizaduna khunai asibu muthanaba khonaba da sauna thodang nori mayai ka ba sinjak tagi mama mapa oiba kayagi phiji gi lan oiriba amadi khunai asigi tungi yombodel singbu kallu haiba miyamgi wakat kya lakpadagi ningba kairaba khunai asigi damak surepana drug thingwi thaba si chathanaba phiret lorakpani makatana su drug thingwi khongjang asi chathakigani hairaduna miyamna mahoksagum mateng pangbiu haina phongdoki phagalaba miyoi kungo humdoi du media ki mamangna puthoktu na makoina tawriba aran ba thabak sing adu amuhanna tawraroi haiba wafam sing thambaga loinana mama mapa sing amadi naknaba miyoi singda makoi bu sinaragani haina phongdoki hainasu pau sida makhatana pali makasa tharak poina to papauna awanong poklamdambu miraiba bazini CPIM Union Finance Minister Nirmala Sitharaman ngarang Parliament puthokiba Union Budget English ngani kungamari kungamanga asi awang nungpok state sing maru oina Manipur bu miraiba budget ni haina CPIM Manipur State Committee na piandaba phungdorakli CPIM Manipur State Committee gi secretary KS Santana thadorakpa sirolamada ngarang puthokiba Union Budget adu mapung da yengbada inakhunmada Laithon baduga laira badana laitawwa haibadu oigadaba basini budget asina awang nongpok lamda maru oina Manipur bu mirairi budget asida Manipur gi oiba karigumba amata yaudre amadi Manipur gi oiriba phiba masibu khangbidre
ꯃꯃꯥꯡ ꯆꯍꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯇꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯍꯨꯝꯐꯨꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤꯔꯣꯝ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯔꯤꯂꯤꯐ ꯄꯦꯀꯦꯖ ꯑꯃꯠꯇ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯃꯤꯔꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯀꯔꯣꯔ 9 ꯈꯛ ꯍꯦꯟꯒꯠꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯁꯦꯟꯐꯝ ꯑꯃꯠꯇ ꯍꯥꯞꯇꯕ ꯑꯁꯤꯒꯨꯝꯕ ꯕꯖꯦꯠ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯊꯧꯔꯥꯡ ꯑꯃ ꯕꯖꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯂꯩꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯗꯧꯉꯩꯗ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁ꯭ꯀꯤꯜ ꯄ꯭ꯔꯃꯣꯁꯟ ꯁ꯭ꯀꯤꯝꯒꯤ ꯈꯨꯠꯊꯥꯡꯗ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯒ ꯇꯔꯨꯛ ꯑꯃꯁꯨꯡ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯅꯤꯊꯣꯏꯗ ꯁꯨꯞꯅꯒꯤ ꯑꯄꯨꯟꯕ ꯅꯍꯥꯒꯤ ꯆꯥꯗ 19 ꯈꯛꯇꯃꯛ ꯇ꯭ꯔꯦꯅꯤꯡ ꯐꯪꯕ ꯉꯝꯈꯤ꯫ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯍꯟꯗ꯭ꯔꯕꯗꯤ ꯊꯕꯛ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯠꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯔꯄꯣꯔꯦꯇꯤꯕ ꯐꯦꯗꯔꯦꯂꯤꯖꯝꯒꯤ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯅꯔꯕꯁꯨ ꯍꯧꯖꯤꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗꯤ ꯐꯤꯚꯝ ꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ NDA ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯍꯤꯡꯕ ꯑꯃꯁꯨꯡ ꯍꯤꯡꯗꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯅ ꯇꯦꯂꯨꯒꯨ ꯗꯦꯁꯝ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ ꯑꯅꯤꯒꯤ ꯁꯧꯒꯠꯄ ꯑꯃꯁꯨꯡ ꯁꯧꯒꯠꯇꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠꯁꯤꯗ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯄꯤꯕ ꯒ꯭ꯔꯥꯟꯠꯁꯤꯡ ꯇꯦꯛꯁ ꯗꯤꯚꯣꯂꯨꯁꯟꯒꯤ ꯃꯊꯛꯇ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯅꯤꯊꯣꯏ ꯀꯨꯟꯒ ꯍꯨꯝꯗꯣꯏꯗ ꯂꯨꯄꯥ ꯀꯔꯣꯔ 1,1,9,730,770 ꯄꯤꯔꯝꯕꯗꯒꯤ ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏ ꯀꯨꯟꯒ ꯃꯔꯤꯗ ꯂꯨꯄꯥ ꯀꯔꯣꯔ 1,90,198,130 ꯍꯟꯊꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯕꯖꯦꯠꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯂꯨꯄꯥ ꯀꯔꯣꯔ 1,39,397 ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯄꯨꯊꯣꯛꯂꯤꯕ ꯕꯖꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯔꯦꯚꯤꯅ꯭ꯌꯨ ꯈꯣꯝꯖꯤꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 14.5 ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯎꯠꯂꯤ ꯑꯗꯨꯒ ꯆꯥꯗꯤꯡꯅ ꯆꯥꯗ 5.94 ꯈꯛꯇꯃꯛ ꯑꯣꯏꯔꯤ꯫ ꯔꯦꯚꯤꯅ꯭ꯌꯨ ꯑꯗꯨ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯒꯗꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯐꯤꯁꯀꯦꯜ ꯗꯤꯐꯤꯁꯤꯠ ꯍꯟꯊꯍꯟꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯥꯏꯅꯥꯟꯁ ꯀꯦꯄꯤꯇꯦꯜꯒꯤ GDP ꯆꯥꯗ 5.8 ꯗꯒꯤ ꯆꯥꯗ 4.9 ꯍꯟꯊꯍꯟꯅꯕ ꯗꯤꯃꯥꯟꯗ ꯏꯅꯅꯕ ꯍꯣꯠꯅꯔꯤ꯫ GDP ꯆꯥꯡ ꯍꯣꯠꯄꯗꯁꯨ ꯗꯇꯥ ꯂꯣꯠꯁꯤꯟꯅꯕꯒꯤ ꯍꯣꯠꯅꯕ ꯃꯃꯤ ꯇꯥꯔꯤ꯫ ꯃꯃꯤꯡ ꯑꯣꯏꯅ GDP ꯋꯥꯡꯈꯠꯄꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 10.5 ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯎꯠꯂꯤ꯫ ꯇꯁꯦꯡꯕ GDPꯗꯤ ꯆꯤꯟꯖꯥꯛꯀꯤ ꯏꯟꯐ꯭ꯂꯦꯁꯟ ꯆꯥꯡ ꯆꯥꯗ 9.5 ꯌꯧꯍꯟꯗꯅ ꯃꯆꯪ ꯑꯣꯏꯕ ꯏꯟꯐ꯭ꯂꯦꯁꯟꯒꯤ ꯆꯥꯡ ꯆꯥꯗ 3 ꯑꯣꯏꯍꯟꯗꯨꯅ ꯍꯣꯠꯄꯗ ꯆꯥꯗ 6.5 ꯗꯒꯤ ꯆꯥꯗ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯁꯦꯡꯕ GDP ꯆꯥꯎꯈꯠꯄꯒꯤ ꯆꯥꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯅ ꯎꯠ ꯆꯥꯏꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯀꯤ ꯆꯥꯗꯤꯡ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯁꯕꯁꯤꯗꯤꯁꯤꯡ ꯀꯛꯊꯕ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯍꯥꯔꯒꯤ ꯁꯕꯁꯤꯗꯤ ꯂꯨꯄꯥ ꯀꯔꯣꯔ 14,993 ꯑꯃꯁꯨꯡ ꯆꯤꯟꯖꯥꯛꯀꯤ ꯁꯕꯁꯤꯗꯤꯗꯒꯤ ꯂꯨꯄꯥ ꯀꯔꯣꯔ 8,942 ꯀꯛꯊꯈ꯭ꯔꯦ꯫ ꯏꯗꯨꯀꯦꯁꯟ, ꯍꯦꯜꯊ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯊꯧꯔꯥꯡꯒꯤꯗꯤ GDP ꯍꯥꯟꯅꯒꯨꯝꯅ ꯍꯥꯃꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯦꯖꯅꯔꯦꯒꯥ ꯁ꯭ꯀꯤꯝ ꯃꯈꯥ ꯇꯥꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯤ ꯂꯨꯄꯥ ꯀꯔꯣꯔ 43 ꯈꯛ ꯑꯁꯤꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗꯒꯤ ꯍꯟꯊꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯀꯔꯣꯔ 97,500 ꯍꯧꯈꯤꯕ ꯊꯥ 4ꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯊꯥ 9 ꯑꯁꯤꯒꯤ ꯂꯨꯄꯥ ꯀꯔꯣꯔ 93,500 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯃꯁꯤꯅ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯔꯨꯔꯦꯜ ꯏꯟꯗꯤꯌꯥꯒꯤ ꯍꯛꯁꯤꯟꯅ ꯊꯕꯛ ꯐꯪꯗꯕꯒꯤ ꯐꯤꯚꯝꯁꯤ ꯊꯦꯡꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯕꯖꯦꯠ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤ ꯐꯒꯠꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫